Nuclear bomber thamba yauna Russia gi military base ani da pokhai bagi thokdok thokre. Russia gi air base ani da ngarang yamna chawna pokhai bagi thokdok ani thokre. Base amadi Ukraine gi mayok ta air strike tawbada sisinana ba nuclear bomb puba ngamba strategic bomber singsu thambani hai re. Pokhai bagi thokdok ani duge matang da Russian authority na wapam amata phongdok tre. Singnaba kaya lairabasu Ukrainian authority gi maikay dagi su wapam amata hai dre. Russia gi sarkar na chalaiba RIA Novosti News Agency gi pau matungin na nongsup Russia gi region da laiba air base ama da thau puba truck ama pokhairakpada civilian ahum sikhe tarungna sogapan nangkhi amasung plane ama sukai khe masigi base asi da bomber sing atia da thau hanba yaba tanker aircraft sing thambani hai re Volga Turel paring da laiba Sorotop lamdam gi authority na so Angel Air Base da pokhai bagi thokdok ama thoki haina report tawkhe masigi base asida nuclear bomb puba ngamba Tu-95 amasung Tu-160 bomber sing thambani hai re hai riba base asidagi warplane sing paikhatuna Ukraine da attack tawki hai re missile Heithakhre marak sida Ukraine gi capital Kyiv tagi phangba paw gi matungin na Russian forces na amuga na Ukraine sinba thungna yamna kanna missile attack tawrakhre hai re Odessa, Cherkasy amasung Kryvyi yauna city kayada Russia na air strike tawkhe Odessa da missile attack na maram oiduna pumping station sing mai phangdaduna city sinba thungna ising phangdre hai re yekna bana Ukraine gi lam sarukta amuga na missile attack tawrakli hai na Ukrainian presidential office ki deputy head Kirillo Tymoshenko na phongdokhe Russia gi attack aduna maram oiduna laibak sinba thungna air alert khongkhi amasung mi sing saphagadaba mafamda chensinana bakhangan khe Ukrainian Air Force ki spokesman Yuri inahat na phongdokhiba matungin na Russia na makoi gi kharom da laiba kangphal gi base amadagi missile sing launch tawrakhi aduga Caspian amasung Black Sea da laiba ja singdagi su missile kapsilakhe Russia gi strategic bomber sing na su missile launch tawrakhi hai re Ukraine gi air defense system sing na missile kapthabada wana thongna bagi damak Russia na missile kaya marum manamanam kapsilaki hai na spokesman asina hai khe Putin gi mafam de advisor sing na lan gi paw hena chumna pi re US intelligence mamang da lan gi nungaitaba paw itatahan khidaba Russian President Vladimir Putin da haujikti ma ki lan mi sing na mayok na ba awaba lan mai thibagi paw sing hena ningthi na pi re hai na United States ki intelligence ki hena phongdok re Defense Forum ama da wangang bada US ki National Intelligence ki director Avril Haines na Putin na si chapsana de khangdaba tarik amada Russia na khudum salaga leiriba Ukraine gi Donbas lamdam da chatpa yai haina phongdokhe lan haurakpa matamda Putin gi mafam da nungaitaba paw amata tahan khidaba du haujikti tawdre mahaksi Russian forces na maithibagi paw kaya khangal le haina Haines na phongdokhiba wafam ama Guardian paw se na report tawkhe laimai da soknaba landa Russian lanmi sing mafam kaya da maithiba masung makhata na sangsin bangam daba maram na Russia na missile amasung drone oina sisinaduna ningtham thage matam sida Ukraine gi energy facility amasung ising supply thugai na bakan hona re adubu Ukrainian engineer sing na angak pamawong da thabak tawba amasung international partner sing na su kanna mateng pangba maram na Russia gi air strike ki campaign asisu ikan kana ragtre masigi mathakta military mateng kaya na maram oiduna Ukraine gi air defense su hena phagalak pa maram na Russia gi missile amasung drone thugai bagi changsu yamna hengalak le ningtham thagi matam lakpaga iroina na lamdam kaya da Russian forces asi hena maithiba nangani haina su analyst kaya na thajare aroi bada tabiri bapum namak po thagat chare